Opposition ki yaning daba kholau marak da PMCM laukthokpagi bill puthokre. Union Home Minister Amit Shah na ngasi Lok Sabha da yamna maruoiba bill ahum puthokre. Opposition ki yaning daba kholau marak da bill amu oina Prime Minister, Chief Minister, atai Minister sing jail da tha ama bu lairagadi mathanta pham laukthokpagi bill ama su table tokre. Parliament thamkiba bill ahum makha tana yengshinana ba Joint Parliamentary Committee ama Speaker na thadakre. Lok Sabha da pukhalaki ba di Constitution Amendment Bill 2025 ki matung ina tamthiba crime da siyanaba makok thongba executive sing mapam lauthokpagi wafam yauri. Amendment Bill si ki matung ina Prime Minister, Chief Minister natragana Minister ama crime ama da siyanabagi damak pharaga thangna numit kuntrani jail lairabadi pham thadokadabani hairi. Opposition ki MP sing na bill asibu akan mamonu yaning da phungdora duna haiki madudi BJP na lengak pai da state sing ki Chief Minister amasu Minister sing mapham lauthokpa yana bagi panamda amendment bill asi house da pukhalakpani. Congress ki MP Priyanka Gandhi Badra naiki BJP ga satminari be NDA gi mapang na tawa to party na lengak pai bi state ama ki Chief Minister gi mathata kanagu mamiwe mana corruption ki sas to wakalak pai bi si thoidong na arubanati Matau asum na Chief Minister ama bu aran bu wapam na yumpa moiraga numit kuntrani phajinduna thamlaga mafam lauthokpa yana be NDA na akhana ba bill asi puthorakpani adumapu Congress ki lusing ba Sasi Tharuna di bill adu sokoladuna haiki maral gi matu numit kuntrani jail lairuraba miwe mana makhata na minister oibigi right lectri maram aduna amendment bill asi lebak miyang gi fana bagi dama pukhalakpani haina lopham thui amaramda Union Education Minister Dharmendra Pradhana the Indian Institute of Management Amendment Bill 2025 pukhalaki Jammu and Kashmir Reorganization Amendment Bill 2025 pukhalaki the Constitution Amendment Bill 2025 pukhalakpa opposition members sing akan mamong yaning da phungdok pagaloina Union Home Minister Amit Shah tamna si langsinduna protest tokhi Amendment Bill asigi matung ina Prime Minister na kariguma numit kuntrani jail leiba tarabadi President na mapam lauthokpa ngamani mataw asum na kariguma Minister amana crime siana bagi damak numit kuntrani jail leirabadi Governor na mapam lauthokpa ngami Union Territory singi oina su Chief Minister na numit kuntrani jail leirabadi Lieutenant Governor na mapam lauthokpa ngambigi wapam Amendment Bill asidi yauri Bill asigi matang opposition ki maikedi ki sarang na patholak maramna House ki mifam nuthil pungum phawba yaithukiyari Athing ba thamkiba ki maram khangalakadabani World Indigenous Day ki thoramgada naga yaw yaro hena United Naga Council UNC na athing ba pirakli bis karamba agenda leibedagi no haina maitai lipun hanglakli Manipur press ka ki thangjing wala pangthopa pawgi mipamada Maitai lipun ki lusing ba haisnam silan na haiki Manipur khunda minari bi yellow fruit taraga mathu ki manung naga so mani naga fruit ki miyoi singbu Indigenous Day ki thoram da saruk yabi yaru hena UNC na athing ba piri bisi kari maram gi no haibadu athuba matam na sengtorakadabani yellow mission gi yaipana bi gi matang wa ngang duna lakpa asangka serbu makhata na wa ngang ba yaru hena UNC na athing ba thamli bisi athuba matam da handokadabani UNC go August kunga taruk ta wari saragani Myanmar ga lona bangam khaida sambal khabam supreme movement regime lathokpagi mayokta khongjang sangsinduna lakhi ba United Naga Council UNC ga India government ka August kun ga tarukta wari sanaragani wari sanana ba sirol UNC da tharakhre hari Sapar Mainar Sangsiluba Sakmai Digi Maite ama police na kanmang amauri Masagi say humfurom suraba Sakmai Makale Kai Digi Ahalama Kuki sing na nam na kundava Sarpai Manada Sangsilubada Kuki sing na paraga tamlamadagi police na Matam sana kan mangamhori Police na kalhoraba miyedu gi maming yumzaw angom kawi mak laikidraba tangang zaw angom gi masanu pan hari mak na sarpai manarum na sangsiluri badugi maram hidak laibani haina phungdui masigi sumatakta mak na sangsilakli ba mafam adu sangbaya da kuki gi mafam ni haiba khangda bara haina kuki singna namlaga thadrokwa video footage amada pali adumapu mak asiana thuandana police sinarakhi hari December kuntra mathwedi ki hauna Myanmari lisingni fugani thweki biometric laure haukibe December kuntra mathwedi ki haukjuk phawda Myanmari ki sanglakhiba miyoi lisingni fugani thwegi biometric data laure hena Assam Rifles ki Director General Lieutenant General Vikas Lakherana phongtokre Assam Rifles na Manipur University ki samnatuna University sigi court holder Geopolitical development in Myanmar and its impact on the Indo-Myanmar border with special focus on Manipur High Hiram the Pangtoku special guest lecturer gi thoram na makna wapam mas phungtoki bani thoram adu New Delhi gi Southeast Asia and Oceania Center of MP IDS egi research fellow Dr. M Prakash Das na
guest speaker oina wangaki Magnaki, Myanmar oirakliba fiba machine Manipur asabo saithing ama pirakli, Myanmar gi lanjelakpa refugees sing Manipur ama de Mizoram gi miyoi kya na minung sigi wakhalunda yumpham oiraga mating pangduna lakhi, Thauramadu Lieutenant General Vikas Phakhre na haki, Indo-Myanmar border the free movement regime sat hankibana illegal immigrants sing sanglakpa thingbar sauna mating oina ki and supaux to makhatana phungdurakli. Sel thanaba online game thingnabagi bill Lok Sabha puthokre. Union Minister for Electronics and Information Technology Ashwini Vaishnavna ngasi Lok Sabha Promotion and Regulation of Online Gaming Bill 2025 puthokre. Bill adu puthorakpa opposition gi maikait gi sarana ba tholakpa maramna matam khara Lok Sabha gi mifam gi thokpa takhi. Makal khudimaki sel thanaba online game thingnabagi panamna bill asi puthorakpani. Union Cabinet na bill asi Parliament puthoknabagi matang ayaba pikhrabani. Hiramasi gi matang Union Minister Ashwini Vaishnav naiki naha oiriba miyoi kya online game da laisu hanbaga loinana yamnaba senpham ama aremada mahanba maramna bill asi Parliament pass tawna thorang lokhalapani. Sakolapagi matungina tuan gaming platform singna sel thana ba makhalgi online game puthorak pamaramna sahi naurib angang singda asobu saithing ama pire malem gi tuan mafamda miyoi kya na game makhal asi pamna sanabukum India ru sahi naurib miyoi sing online game da sel thana bagi thawng sa tharakpa thingnare hari online gaming gi matang na national legal framework ama semnabagi panamna bill asi Parliament pass tawna ba thorang lokhalapani kariguma bill asi pass tawrabadi makhal khudi maki pasha thana ba online game sing thinglagani athing ba sigi mayok ta kanaguma na online gaming promote tawraglabadi sahi ahum phawbu jail thambaga loinana lupa crore ama fine thien gadori online gaming gi advertise tawbusing buna sahi ani jail thambaga loinana lupa lakh yankhai gi fine thien gani hadi Hiramasi gi matang report aman hai online gaming gi manung salibasing di kanagumana sel deposit tawraga ehenba sel tanabagi wakhalona online de sanaba game makal kudimak thingbagi tangai phadaba matam yorokli athingba sigi mayokta leiba lanai miyo amadi platform sing IT Act 2000 gi section 69 clause A gi makhada book tawi hai sel thanadana online sanaba game sing athingba leiti adu hiramasi gi matangda mari lenaba regulatory authority da register tawgodabane haba wafam bill asida mek sing yauri BJP na Congress ta shirakiba maral soirolni kaisam mega sandra BJP na Congress ta shirakiba maral soirolni hene Manipur Pradesh Congress Committee gi President kaisam mega sandra na phongkhre India gi Prime Minister oiramba Rajiv Gandhi gi marfuga mathoi suba mapok kumon ga mari lainana pangthokpa sadababana divas ki thoram da mahano wapum mas phongdokhibani kanglu masel nungsi sanana hingminabaga loinana laibak ki apunba saktam ngaknabagi panamda pangthokpa thoramaduga mari lainana bike rally ama lamthabada makna BJP bu popular government semma ngamdraga onna tainana Congress ta maral thangjinduna leiri haina phongtokhi bike rally adu ayuk pung mapan tabadagi Imphal da leiba Congress bawonagi lamtharaga North EOC Thangmaiban Hata Telepati Khurai Lamlong Bazar Hangang Khong Hangang Makhalaikai Asan Bigai Mongjam Maibukhul Koirengai Khwampat Phaidinga Khurkhul Phumlau Mayang Langjing Lamsang Bazar Taukthong Iroi Shemba Naurem Thungamadi Uripok ki flyover taraga BT Road leba Congress bonda amuk halakhi anisu pawsida phongdorakli junta gi airstrike ta mausi da angang yauna miyoi kunthra ni thoi sikre Myanmar gi junta lanmina Kareni state ki mausi township ta lan gi plan sing season adu nongthakti gi landawada miyoi kunthra ni thoi sire hari Pagi source amagi matungina junta lanmina fighter jet planes season aduna hawkiba numaizu numita mausi da leiba khul singna air strike kya satakhi mausi da leiba pasong town sabasi khoni gi pothok tenamasum tungten marang kaina phangba mafam am oibadana tana hawkiba January digi Kareni resistance forcing gi apunba khutpu amana khudum chanduna lakibani khoni gi pothok sing marang kaina phangliba mafam asi amukhana rebel sing gi makuti gi handona ba Myanmar junta lanmina thas ki tang taraga terete gi hoduna mafam asida anira khana nongthak gi landakri maduda miyoi kunthra ga ni hatki ba loina miyoi mangana asu apan na khiyadi sikraba miyoi sing adu gi manungda angang yauna miyoi nupi nipan nupa kunga mari yauri tamthina suklaba miyoi nipan si yauri hadi narcotic ki polam sing putok pusin tawba Manipur na transit point oiri Myanmar junta military lengak matung dagi region asida opium thabi sa hengalakli amadi narcotic ki polam sing putok pusin tawra Manipur si transit point am oiri masina mar moiraga state asigi khunai de sound akaiba pirakli hena Manohar Parikar Institute of Defense and
Alliance Research Follow Dr. M. Prakash Das na phungdokri. Haribo wafam sing asi IGAR sauna sinduna Geopolitical development in Myanmar and its impact on Indo-Myanmar board with special focus in Manipur haibi hiram na pangthokib Assam Rifles Manipur University guest lecturer da lecture period ma na phongdokhibani hari Lengak resign tawkhibadu matik sadri haina tawkhibani loken Mamang da lairamba lenga du resign tawkhiba matik sadri haina tawkhibani mamang da amuk thengna khidriba miyambu Manana miyeng yeng ngamba istera sida anoba lenga ama lairagani haina huangoi ACG MLA Kurizum lokena phongtokri Haribu wafam sing asi Paubitek Development Forum na sinduna wangoi ACG manungsana Paubitek Mamang lekai community hall sanga bagi thoramda phungdokhibani MLA local area development fund digi nauna saba loiduna miyamna khushina ba thoramga mari lena mangna makhata na hai mamang de lera malenga du matik sadri haina resign tokhibani status the president rule lakhiba matam mafam matam na yadaba digi lakhibani miyamna hauzik president rule pamdre status the athubada mamang du ukhidriba miyamna yaba popular government ma lakhani anobolenga du lingjel manaba kathokpana Mangzul Thab MLA Sing the Guebelenga Ogini, Mamang the Leram Belenga, Ishai Gueba Wakalon Mangzul Takibana, Lamda Masigi Soko Torang Tintakibani, Miamgi Mihur Amoina, Miamgi, Amadi Tungi Mirul, Apabatabak Torambasina, Mang the Tamsiaki, Tauranga Mari Lena Ketrigao Esigi MLA Webatanatana, NPP Manipurgi legislature leader, Shegnarul Hassan Hai, Miamgi Mihur Odi MLA Sing Lena Langak Siamangam Davasi, Leba Asigi democracy that Maring Marang Hanba Am Ori, Sterasida, stability Hanzilakpaga, Iroinana, Atu, but NDA and Lucing Belenga Amalakan Hanafungokre, Kunza, English Aniga Kungo Humdogi, Me, Humdegi Hoduna, Sterasida, Toki, Iranduna Maram Oerga, Han Leramba, State government resigned Toduna Sayesigi, February Tarani, 20 Hoduna, President Rules Narakpa, Tataru, Hanzilakli, Sterasida, Governor. Council of Central Government amadi tuan CSO Singapore honabadagi sterasida tapmatam stability ama lakpangam leki Chusampurigi miyoni brown sugar kg amaga gram sahunga kona na police na Phakhre Manipur police na satharakpa drive ta mayai kaba nisa lalon mamiyoy sing phagat pa lepthri ngarang su Manipur police ki kangmun Chusampur district ki Singat police station na konba Pioneer camp manaktagi miyoni brown sugar kg amaga gram sahunga kona na phare hari Parabami and Edudi, Songpi, Kului Bilis the Gi, Lungok Simamadi, Songpi Bilis the Gi, Namilal Kawi, Makuanina brown sugar single sapon kept Samagatarama with a hop to the Puraki Venilodana, Tongduna Lakiba Yama MT15 registration number MN01AF 9857 Amadi Mahindra Bolero registration number MN04AF 5742 Sufogal Hedi. Nakalamarumda, Thasiki Taraganipana, Manipur Police ki Kambuna, Singzamai Police Station ki Manungsan by Impal College area digi rickshaw registration number MN01AZ9040, the Pudru Lakiba, Kodan, phosphate bottle, Saniga Marfunipanas to Quakatel, Ningthem Koldi, Ketrimayum, now Sikuntragamari, Koba Mu Sikona, Pagatli Hanas, Paus, the Makatana Fondokli. Assam ki Morigaon district ki jail dagi bandi ani nanthokre hauki baleba pu numiki numidang athing mur Assam ki Morigaon district ki jail dagi tuan be case kya rasiena badagi miya tadru laidi pa bandi ani nanthokuna senkre ba bandi ani du ki maming na Ziaul Islam amasum Subrata Sarkar kawi Morigaon jail dagi bandi nanthokuna sen khibagi thawdo si handaki asin ahan manati hauki besai taragi mamang ki jail asida leiba bandi manga jail gi wal thuwai dun sen khipe gi thawdok laikre adubu matam san nan thokiba bandi manga adugi manungda ahum di fakatki ani di hauju phaw phabangam dana leidi masigi mathakta leba ko economic numidang bandi ani jail dagi amuk nan thoktuna sen khiba sina jail asigi prison 60 amasi yamna khudong threnga oiba phib mayonari bandi ani nan thoktuna sen khiba du jail gi authority singna mathau section dabadagi thokibani thawdo asigi matana sab saba khangtokna ba inquiry chathaba khre roinana police ki maikei digi na thoktuna sen khraba miyoi singa du phana bi ki thabak yamna kana sathari thawdo asigi mari renana sathari bi inquiry asigi matung ina mara laibu khudima akan badandi pigani hari BJP nangarang paumisinga unabada hakibu wafam sing adudi soirolni state the popular government ma laigani habi thajaba leite mega sandra Bharat ki Prime Minister Oirama Laikidaraba Rajiv Gandhi ki Marfuga Mathuisuba birth anniversary ki Thoram MP Sisina Sindunanga si Congress Bona Pangdokre
ngarang BJP na paumising ka una bada haki bu wafam singa dudi soirol ni Congress ta taishina na bo hona bani hauzik lamda masida popular government ama laigani haibigi thajaba laiti haina MPCC ki president K Megasandra na phongokri thawra madura CLP ki leader oibo bi PCC ki president K Megasandra CWC ki member Gaikhangam amadi MLA sing yauna MPCC ki lusingba sing amasum karmikya sarugyaki Laikhidraba Rajiv Gandhi ki photo da laisu katuna ikai khumnaba utba amadi communal harmony and national integration ki paujal puba bike rally ama lamthaki buga thauramadu ki mapung oiba saktamaki assembly constituency taret phauduna sakhiba bike rally edu CLP ki leader o ibobina Congress Bhawan dagi flag off tokhi rally edu MPCC ki president K Megasandra na lusingduna sakhi thauramadu ga mari renana CLP ki lusingba hanagi minister o ibobina phungtokhi bada Rajiv Gandhi na India ki prime minister oiringe amadi maakna hinglinge matamda leba asigidamak toramba contribution singadu singthaduna maaki mafamda ikai khumnabu utpani Rajiv Gandhi masagi sai nifu kak surakpa matam India ki prime minister oikiba khwaidigi naha oiba lusingba mani mana prime minister oiringe matamda masagi sai taragani pan suraba bharat ki citizen singbu bot thadaba yabigi hakpirame sahar oiriba mafam singkhak sakhalaga India sakhale habi yaroi habigi panamda khungang sing sakot hananaba urban local body amadi ADC ki mikal pangthok mihut sing khalami nopi singbu awang bathak thangatuna sada kuntra reservation hautoklami haibi yauna Rajiv Gandhi na pangthoklam bathapa kya sing thaki ngasi ki thora maduga mari leina MPCC ki president K Megasandra na phongdokhibada hausik lamdam sida miyam na awab kya mayunari basi BJP na maru hunkhibadagini hausik BJP ki lenga sida asa thamningai lekti laiba asi kangkhong saide democracy phagi tahale BJP na ngarang paumising unabada hakipu wafam singa dudi soirol ni Congress taishina na bohona bani hausik lamdam asida popular government ama lakani haibigi thajaba laiti haibi yauna wafam kyas phungdo kena paus na makata na palakli adugo tentana sumna miyam na thamjaramge hausikuina di miyam paus mata se lusinjarage masum makata banoba update miyam punanga mina channel sigi mekeri gi myang